Manipur ki Kachin Koya da Puya Lising Tarukta ki Hene Lady Haina Archives ki Deputy Director na Fungdokre. Kumalampak Sports Complex Semjin Sajan bagi thabak loishinduna tha ani ahong gi manungda ahong bakaya uragani haina Yas ki Director Armstrong Pame na Fungdokle. Amasong Lamfelde Laiba Veterinary Department ki Duck Breeding Farm Mari Lainabas na Yangshin Dabadagi Maming Kaptangaire. From Jerry, ISTV Numidangi Pau meeting Tabri Basing, Taranok Cherry Huzipau Sado Pizari. Manipur ge Ariba Puya Ngak Senbagi Matangda, Manipur State Archives, Directorate of Art and Culture, Manipur Amadi, National Mission for Manuscript Government of India na Punna Sinduna, Numit Mangani Chatagada handmade paper, manuscripts in conserve Taunanabagi workshop ama, Manipur ge Ningtau Laisemba Sana Jawban Luang Sangbam Dalaiba, Liberal College ta Hogdokre, Tharmaduda Art and Culture ge Director A. Sivdas Sharma, Commissioner M. Lakshmi Kumar, Liberal College ke Principal W. Ibechau Bisu Sarukia ke. Manipur State Archives ki Deputy Director Abdul Kalam na ngasi su Manipur ki Kachin Koya Singda Puya Lising Taruk ki mathakta lainare. Hariba Mamal Naidaba Puya Singasi Tin Kang na Chasilakpa Masa Sokchi Lakpa kaya yaure. Puya Singasi Kananaba Ngak Sengane Haibado National Mission for Manuscript Government of India ge Expert Singna Training Piduna Kalona ba Pandamni haike. Manuscript sing asida nong gisum sokchal lakpa insect sing na attack torpa climatic condition saigi light na hek sokchal halaiba sugum laba condition sida lakpa sida ayakna national mission for manuscript tagi sugum la sokchal bo puya sing ase na koi gi site tagi conservator thabirak laga mangani gi training asida lecturer with practical demonstration to biraga gi custodian sing ase training pb Lakpiu and Hajarumatam National Mission for Manuscript Government of India Ministry of Culture na makoy sponsor torga function asit pangthok jabani. Ningtau Laisem Basana Jawbana Puya Singa Sibo Ekoi Kuding Magna Manghandana Amadi Ngak Senbagi Tangai Fadabalay. Puya Haibasi Ekoi Kuding Maktagi Mating Magun Laiba Ipai Pusingi Atoiba Kok Mayam na Punshinduna Tamlamba Koklen ni. Lamdam Masigi Chauktokpam Oriba Puya Sing Ngak Sen Bahaibasi Ipai Pusinga Dubikai Kumnaba Utpani Haike. One serious Sumba, Muchu Utopa, Adu Makon Makon Kangoma, so Kongi Saro Slogi, the Ira Kabira Havasa, was a Bible Sinkona, Kongon Tabon, Asumana Tabira Sea, Masao, the Pugin Uzari. Adana, expressing Tapira William Basuma, method, Maya, technology, Mayama, Sangma Mayamsa, Chinese and Am Pazamasi, Lotion Bilaga, I have some Yamasi Yaviaga. Kumalampak Sports Complex Manung Labor Toilet Complex ka hena motle State asigi mingchat thiningai oire haina ISTV News na pau sandokraba matungda Sports Complex asibu yangshinabagi thaudang lauriba Yas ki Director Armstrong Pamena sizinaba yadraba toilet sing asi loktoklagani haina sengdorakre wafam asi handakta Director ga unakiba amada fongdorakibani ISTV News na sandokiba pau aduna Yaspu mit mai panghale haibaga loinana Sports Complex asi Lubananba Complex ama ohenna ba thabak paikhalagani haina su Director na fongdorakle Hapta ani gi mamangda ISTV na Kumanlampak Sports Complex maramda kra highlight to bikibdo Sports Complex chaukhannabigi dumakta fajana cover to bibse yam harawi ngondasu awakening haibtare to be careful always on vigil haibigi aikoi ngondasu para amadi taksimale isamak aikoi kram modle sengna haibda aikoi da angang sing da civic sense haibse kra Wadly, koi kramaina how to clean up khalle toilet amani koi unusable condition have lay yes we feel sorry for that adu koi thuna dismantle tawrani Sports Complex asi Manipur da pangthokiba National Games sanakibadagi semjindana lakiba adu nauna semjinbagi thabak chathare tha ani ahongi manungda ahongba kaya ugani haina Armstrong na makhatana phongdorakle
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯒ꯭ꯔꯥꯎꯟ ꯑꯅꯤꯁꯤꯁꯨ ꯀꯨꯏꯅ ꯑꯩꯈꯣꯏ ꯔꯤꯄꯦꯌꯔꯤꯡ ꯇꯧꯗ꯭ꯔꯒ ꯂꯩꯕꯅꯤ ꯑꯗꯨ in the next 1-2 weeks we will be able to give you practice ground fawba aikoi world standard natrasu one of the best field haiba tare practice ground football field adusu aikoi ready oirani adu archery ground dasu hujik ground leveling kanna tawri 3-4 months back ti asi aikoi solar lighting se chatba amasu leitrabani aikoi na check tawbada more than 80 solar lamp post di leiba adubu light thoktraba maybe 1 or 2 chataba yai adubu I can proudly say that aikoi solar lighting facility se hujikti aikoi battery asiba sing se loin ma replace tore and all the solar street lamps are working perfectly. Complex asida pamdaba thodok singdagi ngakthoknaba police outpost ama hangdoknaba mari lainaba singda takshin khre CCTV camera kunthra nithoi khinduna monitor tawbagi thabaksu chathari haina makha tarakle. CCTV camera se ekoi wire pan laga toba khaktani adubu this year ekoi campus se chauman banina wire gi CCTV camera hawdi wire khakta paisa lakh chalani adudi ekoi technology anova introduce tawdradi yadre haina wireless CCTV camera ekoi campus manongda 32 spot jaga da ekoi panli and this facility has a recording facilities for 2 weeks. Ekoigi infrastructure facilities sing se toina mina thukai ningai huran ba sing na gri lak padigi ekoi hujikti CCTV camera se 15 to 20 days ki recording memory lei. Miyoi kayada ahongba mamalda nganu macha fanganduna masana masabu thabak pijanabagi pandamda thabak paikhalamba lamfel patlaiba duck breeding farm ngasidi maming khakta ngaire farm asida laiba incubation machine sing mathau tawdre amadi nganu macha ama fawba uba fangdre hiram asida paudam ama Lomi singde integrated farming to with the pukning thogat laga Lomi singi double income ohenna ba haina kanna lauringai cherak asida Manipur government ki veterinary department ki nganu puthokpam oriba nganu masa puthokpam farm asida ngasi nganu ama phawba leiba udre Sahi ani gi mamangda ISTV News na department asimak na nganu masa marang kaina puthoktuna lamdam masigi lomi singda thadabagi paw miyam da pawdam jakhi ngasi amuk ekhoina laaga yengsanjaba matamdadi hairiba farm asida nganu masa dilairana mapi ama phawba uba phangdri ekhoina hojek phangba pawda farm asigi nganu masa konanaba machine thamliba sang asigi floor asi mamang sahida thangna ahumlak ising chawkhibana maram oiraga namthakibadagi ngasi fawba sembidabana machine asi sijinaba yadabadagi salaidana leirakpani haibagi paw ma phange Hairiba nganu marum confirm sang asi satkiba Mejun thada semjin binana ba haiduna higher authority singda proposal thangat khrabasu ngasi fawbudi semjin dana leiri matamdugi veterinary and animal husbandry minister Govindas Konthaujamna farm asidagi puthorakpa nganu masa sing lamdam asigi naha oriba youth sing amadi lomi singda ataba mamanda piduna makhoigi senthok lambi hengalanba state asigi economy da achauba ohongama la hanba ngamgani haibagi wafam kaya fongdokhi 700 mugadmaina leba masam masing siga yawraga aduna makoi si sahi ani khudingi akoi parents sin ladam ne ba parents sin sindraga di magi fertility rate se hantarakane bagi admaina leba adu masa so solakadawa lungma pung pharaba nini mapung pharaba yen masa nganu masa singa se akoi farmer singda young entrepreneur singda akoi piba ngamna ba department na kanna Loinana mafam asida leiramba nganu sing marum kokpagi matam loisalakpadagi mamang sahigi March ta yonthokre adubu hojik sahi ama helakla phawda farm asida thabak amata paikhatabagi mami edudi ekoina ingan ngana uba phange pawdamjari barina nongmaithem ISTV News Lampel Pat
था सिगी तांग तरा मंगादा संजेन थोंग ऑफिसर्स कॉलोनी की कंगला पाट की सिंग फत्तबा नत्रगा हु थादरंबा याय हाइबा चिंगनबा लेबदगी पाट असिदा लेरिबा nga sing siduna tawkhatle haiba paw ISTV news na sandokraba matungda Manipur Pollution Control Board na thezinduna yengbada ising ka henna fattaba thengnare haire board asigi chairman L Radhakishore na media da yaurakpa pawgi matung inna ising changyeng tawbada permissible level gi yamna makha da leiduna miyobagi hakchang ka henna sokningai oiramba thengnare masina maram oiduna part asigi sing fana thamnaba Manipur Police Department ga khusam naduna sengdokpagi thabak chatharagani miyoi kharanasu thakna chanari basing asi sengna thamnaba hotnabada stakeholder khudingmakna mateng PBU haike se tasengna sinna useless magi permissible level gi wang badale rame singa sig legada percentage normal percentage 8% legada 2.5% hajik lere adu 6% da danger oire sinna ba yadre masigi manungda leriba tariba amotpa masda leriba charang masda leriba phatabu mayam singa si cleaning toraga kari to ba yage habigi step lowa loina na koibagi quarter singdagi thadaragliba waste mayam ama sai khoi gi toilet ki waste no adoga kitchen gi waste no nalagi wasting asin masida thadabagi mong lerame masi inquiry ma toraga proper inquiry ma toraga masi permanent solution ma koi porakna ba Manipur State Pollution Control Board na mari leraba department singa ai koi athu bada report ma semjaragani लाकलिबा लोकसभा मिखल का मरी लेना मियाम की ओबा मिफम अमंगसी थांगमईबन हिजम दिवान लेकाय दिलेबा बीजेपी मणिपुर प्रदेश के वाइस प्रेसिडेंट जोतिन वाइखोम की युमदा पांगथोकिबा थरम अदुगा मरी लेना संगीत नाट्य अकादमी अवधि ओइनाम ओंबी धोनी समाता साहित्य नेशनल अकादमी अवधि अहैबम पामेली PhD degree fanglakra G Ranibala amadi Imphal degi Delhi fawba car tongduna nupi angang da chathaba miyot minegi matang da paujel puduna chatkibi Garinda loitong bambu pukning thogatuna okay ngasigi thoromaduda Manipur Pollution Control Board ke chairman L Radhakishore Manipur State Planning Board ke deputy chairman S Rajan yauna BJP ki thaupuba kayana saruk yakhi MLAS Rajanna Prime Minister Narendra Modi na luchingba BJP gi lengak Bharat lakpadagi ngasidi micha miyam gi oiba yaifa thaurang kaya paikhatpadagi miyam na haktheng na kanaba sing fangle haike Manipur Pollution Control Board ki chairman MLA L Radhakishore na lakkadoriba Lok Sabha gi election asi Congress amadi BJP gi oiba election ama oigani haike ngasi Imphal East District ki manung chanba kongba maru laifam lelda ating kok maru sidaba sangbi sanglen sangkabagi thauram haunabi matung ina laishon tinchon galoina na chinglem na pangthokre kongba maru laifam len apun ba semgat lupna stinduna pangthokiba sangkabagi thauram aduda ningthau laisemba sana jawba amadi Salai Holdings Private Limited ki chairman amadi managing director Narengbam Samarjitsu sarukyake ningthau laisemba sana jawbana mafam aduda malem pafal chingkhatke Salagi chairman amadi managing director Narengbam Samarjit nasu mafam aduda malem pafal chingkhatki tharom aduga mari leinana Samarjit na ngasigi numit asi yamna nungsiningai oiba tungi mirol singna matam kuina ningsingduna lehorogadaba numit amani haike Yawal amak purakna uhanabada malem pafal asa sana lepa iramdam iripa kanglepa asi kaktangi oiba malem pafal natedo madi Malem Pumbagi, Malem Karabukobuke, Akoi Ladiba, Divi, Iron Kanariba, Sigumlava, Akoi planet, Si Katamnate Do, Abuna, Apinko, Maru, Sinava, Pralam, Sinava, Ipai of Pantogna, Manipuri Basi, Karai and Akarai will have said, Akoi Kamam to it. Bisnupur Police Commando na nupi police town Bisnupur Bazar ngasi numidang wairam thiba humbagi thabak chathakre district asigi SP gi meeting makhade chathakiba combing aduda miyoi chamaga yankhairo verification tauki maduda miyoi tara humdoi masagi saktak che puthokpa ngamdabadagi Bisnupur Police Station da sinakre Amarom the Imphal West Commando na Imphal gi tongan ba hotel singda thiba humbagi thabak chathakre hotel manga da chathakiba thiba humba aduda thoina mifami puldi yaukhide haire
Yausang manung da nahasingna mayai kaba chinjak sajanaduna ngausinabadagi thingnanaba amadi masamo faba kunai ama oinanaba pandamda case ena paring naina chatharakpa Kanglai Mega Sports Festival gi mangoinana cycle rally ama kanglagi nongchup thangba hojangdagi lamthakre cycle rally asiga mari lainana case gi president and chetanna rally lamthari basi case gi nipal suba Kanglai Mega Sports Festival henamiyam da khanganaba pandamda shinbani haike Nipan Suba Kanglai Mega Sport Festival ko mari lainana Kanglai Park Student Association case na pangthuk sariba cycle rally asi Nipan Suba Kanglai Mega Sport Festival asibo promote toba kung khudimang na focus piduna Kanglai Mega Sport Festival asibo mupung phan binaba na nolukchari Tha asigi kunmathoi Manipur gi mafam kayada pak sana pangthokadoriba sports festival ga mari lainana ngasi uche kon nongchup jila parisat ki manung dalaiba club amadi lanai lup singda jila parisat ki member Seram Nekena sana khonabagi potlam sing amadi sel gi tengbang yenthokre Nehru Yuva Kendra Imphal East ka khutsam naduna sel amasung potlam yenthokpagi thoram ado singjamai khetri lekai da pangthokhi Citizens Club Soibam Laikai Imphal na chatharak by Animal Sports Meet Nifu Mapal Suba Edition ga mari lainana ngasi dagi club asina konba mafam singda pana mari thokna khaidokduna luba nanba tanabagi MLA's Trophy lisingani tara mapal hogdokre Lu nanba tanabagi thoram ashi Nifu Mapal Suba Animal Sports Festival ga mari lainana pangtokpani haina club ki General Secretary na phongdorakle Inunganbi Manipuri Dance Academy Jiribam na sinduna taramatoi suba Children's Folk Dance Festival Dibong de laiba Ichil Club ta pangthokre hogdokpagi thauramda Dibong gi Pradhan RK Nobinsana Minister Ramba A Birensu sarukyakhi Lakliba Lok Sabha Mikhal asida Tamenglong District ki oina ihan hanboi na nupi khaktagi oiba polling station manga linggadawre Masigidamak polling station manga identified tokre district asigi oina Central Para Military Force Kuntra season nanaba panari EVM airlifting taunanaba polling station taruksu khandokle haire Hills Media TV Sanapati na koibagi fibam luna na thamnanaba Sanapati Man Bazar area da amot akai sing dokre media team masina thorang asi environment puluna na thamnanaba pandamda miyamgi wakalol hongnanaba pakatpani Inam dam khorje apun baluk hianglam wabagai gi makada maibam nabakishon iba lairik ahum ngasi all assembly road to laiba Manipur Hindi Parishad ki hold the phone kre ngasi gi lairik phone bagi tharam aduda Manipur Sahitya Parishad Imphal gi hanagi president Professor Antombi Iram dam khorje apun baluk ki vice president Samjit Sabam Tolcho Sahitya Academy Awadi Professor Dr. Jodh Chandra Sanasam Amadi Manipuri Language Advisory Board ki convener Nongthombam Kiran Kumar na chingbana athoiba Methunglen Singh oina sarukyakhe Tharanga mari lainana anganghal triple persona anganghal gi saktam ahum amadi ningam haudraba kaubal maibam nabakishon iba lairik ahumsu athoiba mitunglen singna phongkhe All Manipur Muslim Students Organization AMSO chehigi thau punana ba member taramapal yauna punna miyoi kuntra humdoi wasak lobagi thauram ama Manipur Press Club ta pangthokre Muhammad Saha Nawaz President Javed Ahmad Amadi Azlam Khan Vice President Yunus Ali Kulakpambu Secretary Amadi Umar Musutpu Finance Secretary oina wasak lauke Organization asigi hanagi thaupuba kaya yauna pangthokpa tharam aduda hanagi Secretary Salim Azad na Manipur gi issue singda ate organization singa chapminabaga loinana community asisu fagatna bahotnagani haike President oina khalaba Muhammad Saha Nawaz na University da Muslim singi reservation thamnana bahotnagani Manipur gi issue singda mahiroi lup sing amadi civil society organization singa punna chapminana bahotnagani haike University da hauji Muslim ko na mission tawda phangjiba reservation phangnagai ai sem saba haudargani ani subada student leadership and awareness ke mama Muslim satra singoiba pangthok jagen khanjari tamatang wi lakpa issue sing state ki oiba matamang wi adum atop community student singa punna chaminagani Back the Pillars Foundation Yaksang Kumaiga Mari Lainana Anirak Suba underprivileged Nahasingi Play with the Colors event Pangthok Naba Same Saba Lori Haina Foundation Asigi Advisor Hamom Sadanandana Fungdorakle Event Partner Oiba Youth Rising Star Club Kwa Kaithilgi Office the Pangthokpa Paugimi from Amada Foundation Asigi Founder Tokchom Boniam Advisor Hamom Sadananda Club asigi President L Ibohol amasung atay office bearer singyaw na pangtokiba founder Tokchom Boniamna kunay asigi yaifagada bathabak toba pamba miyoy singna punshin duna semba foundation asina sothana lariba nahasingda ahenba mityang thamduna makoygi mahaimasing skill development amasung health care da khudong chaba pinana bahotna bani haiki
Advisor Hamom Sadanandana Yausangda Harau Kumai da Chatlambadagi ngasi sports yauna atopa thoram sing pangthuktuna hogalakliba naha sing da anoba loksing amasung masamo fana leiba ngamnanabagi thorang sing paikhatnarakli. Foundation asina children home sing da leiriba angang singi oiba akhanaba sports road safety awareness amasung responsibility sing lamdamashigi celebrity sing na angang sing da aphaba pauktak piduna matik chaba mi ama oiba ngamnanaba pandamda play with the colors event asi Stadium ground da March kunithoi dagi kunmari fawba pangthokadabani haike. Agriculture ke expert amabu agriculture department ke director ohenbiu haina lomi sinmi apun lob lokshal na dabi tauri Manipur Press Club ta pangthokpa paugi mifam amada lubasigi secretary Maibam Sunilna anauba matamga chanaba low pathap ama mapung fana lehennaba kanna hotnaringai cherakta Agriculture Department ki akhang ahi simbu namthaduna MCS amabu director ohenba asi lomi singa lenga ka lapthok nana bahotna bani masi amuk hana mari leinaba ama sangat sagut pawabada fibam ama lakani haiki Nongmagi agriculture sida karam ahung production haina tanaba ma'am leire ala lomi singira ka do 90% se subsidized rate akoi technical equipment ma'am ma pini na ba akoi na law no kong na to de hibu madu yare ga haranga sina lomi amagi magi account lu pala ta di budget le ga di thabak to ya di ga sumaina ahung ma'am ma lai se masi technical expert na director oi de gini aduna masi akoi lomi singira pulu khatana te manipur da le ba Longi sinmi look mayam se no mutal no de kari gumba ko technical expert amana director ko jagari choidana irang ho khini Art Society Manipur na Sindhuna Tararak Suba Photography yauna art ke annual exhibition State Art Gallery Palace Compound hokre hokdokpagi thoram the Imphal Art College ke principal oiramba Y Nabachandra Manipur State Kala Academy Secretary L Kishorjit amadi Art Society Manipur ke President A Joy Chandra Sir Masu Sarukya ke Annual Art Award listing ani taranipal yumnam sobha wangam apathoy miteida blind and vision medium pointing in kidamak PK Athokpam Kuberda Composition 7 Honorable Mention Award Art Society Manipur na khutsinake Krishna Diagnostic Private Limited na Rims Road ta Poiro Khongjil Awang Lekai Club ka khutsam naduna nomugoba free diagnostic camp ama Poiro Khongjil da pangthokre Miyoi chani rom tongan ba test tauki test makhal yankai humdoi lemna tawbagi khudong chaba fanganke Ujwala scheme ki makhada miyoi chahum da gas connection pikre Maibia gas distributor Moirang na sinduna Shribon Lekai mandap ta pangthokiba thoram aduda Moirang Municipal Council ki chairperson M Romi Bala Maibia gas distributor ki manager M Raju yauna atei councillor kharasu sarukya ke Manager M Rajuna scheme asigi kanaba fangnana bahotna minasi haike Ahanba Socialism ke National Convention ama pangthok lagani hairi Sagarotleiba SSUM gi office te pangthok pa paugi mifam amada convener Y Kameshwarna Manipur Proletariat People's Democratic Union Socialist Women Association Manipur Young Communist League amadi Socialist Students Union Manipur na sinduna pangthokadaba miyam gi mifam asida wakhal manaba lupsing saruk yabiyu lamyan ba irabat na pamjaramba wakhalol kaya kumang chakshinabagi pandamda convention asi singadabani haiki paugi mifam aduda SWA gi Secretary Bijayanti SSUM gi Vice President Open President Y Yaima Secretary Bushansu sarukyake Manaba khunai ama amadi punba Manipur ama porangna bingna mukta akoina pangthok cherba mifam asida ista wakolon manaba amadi atei lupsingna haiba mifam asibu saruk yabiu netai rabu ki mafamda hailai katuna kedan katuna amadi isai section duna akoina manaba khunai ama kadungasu puropong ngamoi maram asina masiki manaba khunai asiki wakolon asibu akoina parja miyam amadi mipum kudimakta amadi lupsingda jaunabagida mukta aikoina lagliba April ki tang ani 2019 da aikoina mifamasi pangtongnaba mifamasi sinjabani All Manipur Dalit Development Association of Manipur da kanale jadrabasingi damak tongan bathabak thoram kaya paikhat lagani hairi New Chekon Labor Association asigi office te pangthokpa paugi mifam amada President TM Rajan Ayangbana Lairaba Yumkai Lejadraba amadi Lukrabi Singi Apunba Association asina lengak asida tongan ba dabi kaya tawduna lakle mayum lejadaba kayada mayum sabigadabani thaknaba afaba ising fangangadabani Manipur gi oina Dalit Development gi yum sabagi wafam governor ga yanaba laikre lengak na kanale jadraba singi mateng pangbi bagal loinana lanai miyo singnasu angamba mateng pangbiu haike
ꯃꯅꯤꯄꯨꯔꯗ ꯗꯂꯤꯠꯀꯤ ꯏꯍꯧꯁꯦ ꯂꯥꯛꯇꯕ ꯑꯣꯏꯅ ꯇꯧꯏ ꯃꯥꯒꯤ ꯆꯥꯛꯊꯨꯡꯁꯤ ꯐꯪꯗꯕ ꯑꯣꯏꯅ ꯇꯧꯏ ꯃꯗꯨ ꯐꯪꯍꯟꯕꯤꯌꯨ ꯗꯂꯤꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤ ꯆꯥꯛꯊꯨꯡ ꯐꯤꯗꯨꯡ ꯐꯪꯗ꯭ꯔꯕ ꯑꯗꯨꯒ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯕ ꯑꯗꯨꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯃꯁꯨꯝꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯁꯦꯝꯃꯒ ꯃꯨꯚꯃꯦꯟꯠ ꯇꯧꯖꯕꯅꯤ Hindi Saireng Lairik Modhubala Sobemcha Indrakumarna Manipurda Handoktuna Yurangbi Mingthonbe Saireng Lairik Amangasi JN Manipur Dance Academy the Phongkre Tharamaduda Manitkogi Chairman Dr. Y Radheshyam JN Manipur Dance Academy ki Director L Upendra Sharma Progressive Publication Society ki President Toibasu Sarukyake Amphagi Makada Awang Lekan Tabi Development Committee na September 15 Chatharakiba Tha Taruki Grassroots Football Coaching Ngasi Loishinkre Ngasi Loishinbagi Thoramda Cripspa Naurem Thongi Nupi Junior Amasung Senior Football Match Amasu Sanaki Grassroots Coaching Asida Punna Nupi Macha Kuntaruk na Sanaroi Marfudara na Sarukyake All Manipur Christian Organization of Mikhal Mawang Chumna Taunaba Campaign Haure Haina Phongdokli Bashi Campaign for Free and Fair Election Committee Manipur na Taram na OE Haire Paugi Maraktatna Atima Brekama Chicken 65 Chicken Lollipop Dry Chicken Masala Chicken Lollipop Masala Maipa Foods available at your nearby store. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Maipa Dance Studio and Fitness Gym. Madeline introducing School Students Health Checkup program at school campus. On-site student health checkup, general medical checkup for student, dental checkup, eye checkup, ENT checkup, etc. and student medical report. Also on-site school medical room. We help in setting up medical room at your school by providing well-trained nursing staff, medical equipment, first aid materials, ambulance on call, etc. Madeline office, Borompa near Jennings Hospital. Goods and Services Tax GST da register tawbiraba taxpayer khudingmakna matam chana GSTR 3B monthly return file tawbi February thagi GSTR 3B return file tawbagi aroiba numiti lakliba March kitang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawbi Kanganjariba Department of Taxes Government of Manipur Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pi bada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies. The Great Wedding Sale by Mobile Furniture. Breaking matuna taram na okchiri hasima khata bapao Lakliba Lok Sabha Mikhal ki mangoi nana police amadi public ani ki marakta thajanaba lehenaba ki wakhal loldangasi Kairao Litan Makong Community Hall da mifam pangthokre mifam adu da Imphal East SP Jogesh Chandra yauna ate police officer kayaso sarukyake
Unique Youth Development Association Thaubal Kaibung Wang Matabagi Lekai Miyam Amadi Miyoy Kayana Sel Puthokna Duna Saba Club Ki Sanglen Ngasi Sangakre Tharamadu da Laishang Them Jila Parishad Member Abdul Latif Pradhan R.K. Krishna Chandra L. Jitensu Sarukyaki Representative of Lois Kakchingna Lamdamasigi Lomi Singh Bupungning Thogat Poina Folktok Kwaidigi Yamna Putokpa Lomi Singh the Piba Anirak Suba Paddy Crops Competition Ki Makok Matang Taraba Singh da Mana Matum Yentokpaga Loinana No Mageba Kharif Crop Ki Matang da Awareness Thoram Ama Lup Asigi Auditorium the Pangtokre Tharamadu da Lup Asigi President T.H. Ozid Agriculture Department Ki Agronomist El Sanatomba Assistant Project Officer T.H. Nimai Chansu Sarukyake Makok Matang Taraba Lomi Singda Manamatum Yentoki. Relief and Disaster Management Department Sinduna Numit Humni Chathagadaba Community Leaders Singi Disaster Management Training Tamenglong District Ki Dui Lungan Part 2 the Hokre. Hokdokpagi Tharam the Disaster Management Ki DRO AK Ranjit Kumar Khulgi Secretary Ding Kaulak Pamaisu Sarukyake. Resource person Singna Mi Kanba Mai Chakpa Yuar Haba Amadi Isingi Chowdagi Jackson Thaurang Lokotpagi demonstration Kayasu Utke. Ngasi lamtagi taramathoi ni panba nongmaijing numit asida kongba khetri lekai delaiba panthoibi imagi sintha pangliba singna nongmaijing singda nongpok achibagi ima taret ki fi hongbagi thauram pangthokre. Thangmaiban Kendra Development Organization Takdo na sinduna cherau ching mathakta laiba ating kok maru sidaba lining thogi khubam gi akoibada u chara kaya thakre. Takdo Youth Front ki kampu na sinduna pangthokiba u chara thabaduda Front ki President Konsam Quillerna akoibagi fibam kanana pandamda thabagasi paikhatpani makhatana Langol Chingsang dasu u chara kaya thakigani haire. Myanmar gi ningthi khulda laiba maitai macha mari more da yauksanga mari lainana Don Labour Lakpada Assam Rifles the Lana Pau Pishinduna Fahan Ki Haiba More Ward number 5 Tagi Miyoi Mari Maite Council More na Fagalaba Matung da Amuk Hana Taudana Bakangalaga Manipur Muslim Council More da Kutsin Nakre Fajilu Raba Miyoi Mari Verification Tauraba Matung Maite Council More Gi Office da Assam Rifles Ki Officer Amana Kutsin Narakre Haire Dhanamanjuri University the Master of Science Botany the Gold Medal Fanglakraba Loitongbam Sanarembi Wangu Tera Khong Makha Community Holder Miyam na Harau Tayam na Okre TYSDA TASCO UYDAD Tera Khong na Sinda na Pangtokiba Thoram Aduda Kumbi High School ge Headmaster Oiramba A Nimai Seram Angau Sana Hanagi Pradhan P Pisaksu Sarugyaki Haujik Tabakipau Food Corporation of India ki tongan ba fam khara logadori jehi kunipal fawbagi manung da leiba miyoi singna lakliba March ki tang kuntra fawbagi manung da darkhas tharak payagani parakya ki center Imphal da oigani haire Railway Recruitment Board na tongan ba fam kaya logadori masagi jehi kuntra humdoi fawbagi manung da leiba yamdrabada class 12 pass tawba miyoi singna March ki tang kuntra matoi fawbagi manung da darkhas tharak payagani haire Board asimagna paramedical post amadi group D gi post khara su logadori Paramedical post ko ina masaki che kuntra manga fawbagi manung da leiba miyoi singna April gi tang ani fawbagi manung da online da darkhas tharakpa yagani Group D post ki oina di che kuntra humdoi fawbagi manung da leiba yamdrabada metric pass torba miyoi singna April gi tang taranithoi fawbagi manung da darkhas tharakpa yagani haire Mathakta piriba pawsing akupa marol babupara da leiba job center da ki khangba yagani Haujik makhataba paw amuk pizare Hanglep subdivision ki manung chanba Molzeng village ki chief Lethang Hauki ki yumda chatkiba March ki tang mapal gi nimidang pung taramathoi makhairom taba matamda sakhangdaba singna bong gi attack chatharamba thawongbu yaningdaba phongdoktu nangarang miyam gi khongchat ama chura chanpur da chatkhre Kuki NP chura chanpur amadi tongan ba Kuki gi lairiba organization singna punna sinduna chatkiba khongchat ado tuibong ground da gi hauki Khongchat aduna thogdok adugi matangda Churachandpur DC Siamlan Punyada memorandum pishinduna mara leiba sing ain gyoba thabak lokhatnaba takshinke District Hospital Tamenglongi Manpower amadi Infrastructure gi awat apa leibagi mayokta PIL ama tongan ba civil organization ahum na thangat kre haire
Case asigi hearing hayeng chatharagani. Hospital asigi specialist doctor leitabadagi icham chamba laina faba refer togduna leire. Hospital asi Duigalungda honglakpadagi approach road semjin bidabana anabasing hospital yauna pukhalakpada khudong chadaba kayamarum mayoknari haire. Pibam asidagi mari lainabasingna takshinanaba ain gi mating lobani haire. Lions Club of Imphal International Association of Lions Club District 322 Diga Apunba Chokhat Thogdang Lob Yurembam Awang Lekaiga Kutsam Naduna No Magiba Free Health Camp Amangasi Pangthokre Camp Taduda Hidak Langthak Singh Yantoki Free Medical Camp Adugi Matang the Lions Club of Imphal West Ki Secretary L Indra Kumarna Manung Hanjinba Mapam Kayada Leriba Miyamgi Lying Bada Lions Club na Makhatana Mateng Pangkigani Haire Haujik Sanabiki Pau Uttarakhand Pangthokiba Kuntaruk Suba Junior National Fencing Championship amasung Guwahati da Pangthokiba Kunmapal Suba Senior National Fencing Championship da medal aura kraba sanare sing opagi thoram ama Manipur Fencing Association na Sinduna Oripok Yambem Lekkai da leiba association ki president Thangjam Joykumar gi yumda pangthokre championship animakta Manipur nupi ki team na overall team championship oirakhe Numinini chumna chatharakiba football coach singi community coaching coach ngasi Moirang Multipurpose Higher Secondary School ground Lushinkre British Council Premier Skilled Indian sponsor Tauraga Amof Academy Moirang na Sinduna Manipurgi tongan ba district singdagi nupi coach Nipal yauna punna coach kun marina coaching asida sarukyaki Huyen Lalong Thangta Association Manipur na Sangit Nat Academy New Delhi gi Makhada March tara mangadagi chatharakiba Thangta workshop Yumnam Huidrom Leiba Thangta Sanglen Delusion Kre Tharamaduda Kha Manipur Thangta Academy Wabagai gi President Yumnam Amumacha Huyen Lalong Thangta Association gi President H Prem Kumar Su Sarugyaki workshop asida tongan ba Thangta institution singdagi Sanaroi Chamagamanga na Sarugyaki Salai FC Manipur na Sinduna Fayeng Dewan Ground da Chathariba Ahanba Salai Cup ki ngasi sanakiba Ahanba match da Arun Enterprises FC na Pangalba FC bu goal ani sino da thoikre ani shuba match da Slop FC na Payalam Sangbu goal ahum sino da thoikre ahum suba match da Salai FC na Brothers United bu goal Nepal ama da thoikre Imphal East District Wusu Association Register Tobagal Loinana Nauna Thau Pugada ba Longjam Mangal Sanabo President Irom Roman bu Secretary Oina Khankre Haire Makatana Sanabagi Paul Sports Journalist Boya Ningthawzam dagi Fangwigani Draw FC Manipurgi Manga Suba Roiba home match draw satkre League table the point taramari pairaga ani suba position da lairi All India Football Federation na Sinduna Mamang Sahiki December tang amadagi team taramanga na group home thongna khaidoktuna home and the away basis sa thariba Hero Second Division League ki ngasi Trao FC Manipurgi manga suba roiba home match Kumalampang Main Stadium da sanakibada ADK Reserve ka goal amamam chanaduna draw satkibani Trao FC Manipurgi goal adu team captain Nigerian Sanaroi Princeville Olaris Imeka na match ki taramanga suba minita sanki ATK Reserve ki goal aduna team captain Yumnam Gopi na match ki humphumapal suba minita sankibani Trao FC Manipur gi mathangi aroiba league round match tha sigi tang kunithoi da league table da khwaidagi makokta leiriba Singa Bank Mizoram ga sanaragani Singkhai Unba Polo Club Kongpa Namadi ex Polo Club Wangkhai Sathariba Kunmapal Suba Governors Cup Invitation Polo Tournament ki aroiba match ta sanaragani Manipur Horse Riding and Polo Association Sinduna Tha Sigi Tang Tara Humdoidagi Manipur gi Marsak Nairaba Nupagi Polo Team Nipa na Saru Yaduna Imphal gi Mapal Kangjibung da Sathariba Tournament asigi ngasi sanakiba ahanba semi-final match ta Singkhai Unba Polo Club Kongpa na Imphal Riding Club Lampen Patpu Panjal ahum ani da maithibu piduna final sangkibani Singkhai Unba Polo Club Kongpan gi mai pakibagi Panjal Singadu KS Kaubana ahum suba madi marisuba sakarda Panjal ani sanki atopa Panjal aduna A Basantana ahum suba sakarda sankibani match asida maiti kiba Imphal Riding Club Lampen Paki Panjal ani aduna N Ranjanna ani suba sakarda sanki
tournament asigi anisuba semi-final match ki sanakibada ex polo club wangkhaina Manipur Police Sports Club team bibu panjal ahum ani da maithiba piduna final sangkhrai ex polo club wangkhai gi mai pakibagi panjal singadu el atang bana match ki ahum suba madi mari super sakarda panjal ani sankhi atopa panjal aduna P Ojitna ahanba sakarda sankhibani match sida maiti khiba Manipur Police Sports Club team bigi panjal ani adu biking salam amadi T Pradeep Kumar na match ki ahanba amadi mari super sakarda panjal amamam sankhi Sathariba tournament asigi aruba match tha asigi tang 18 da Singkai Humba Polo Club Kongpan amadi ex Polo Club Wangkhai ga sanaragani Sam Khagempali Napsakha Impal LCCC Lilong Chajing YWC Langthabal Sathariba Tarisuba MBCA T20 Cricket Tournament ki semi-final sangkhrai Manipur Veteran Cricket Association na sinduna mamang thagi tang kunipal dagi team tare na saruk yaduna Langthabal Public Ground Sathariba Tournament asigi ngasi sanakiba ahanba match da Model Club Singa Makhana DSU kwa kathelbu wicket mangada maitibe pikrai match asida DSU kwa kathina tos ngamduna ahanba batting tokibada apiba over kunda wicket taruk turaga run samga kun lauki masigi pakhomda anisba batting tokiba Model Club Singa Makhana over taramapal ga ball amada wicket manga khak turaga apiba target adu yogduna match asi mai pakhibani match asida Model Club Singa Makhagi sanaroi tikena ball nifu marida run nifu tare lauduna man of the match takhre tournament asigi anisuba match ki sanakibada Sam Khagempali na YWC Langthabalbu run tarukta maitiba pikhi Sam Khagempali na tos ngamduna ahanba batting tokibada apiba over kunda wicket manga turaga run sama kunthra mari lauki masigi pakhomda anisuba batting tokiba YWC Langthabal na apiba over kunda wicket mapal turaga run sama kunmapan khak lauduna match asi maiti khibani match asida Sam Khagempali gi sanaroi Jodibana wicket ahum amadi ball konithoi da run kuntare lauduna man of the match takhre Sathariba tournament asigi ahanba semi-final match tha asigi tang 18 gi ayukta Sam Khagempali amadi Napsakha Impal ga sanagani nungthil pung ani tabada anisuba semi-final match waina LCCC Lilong Chajing amadi YWC Langthabal ga sanagani All Manipur Volleyball Association gi miyang makhada Tera Sopo Gym Association Yumnam Huidrom Thiam Leisang Khong na sinduna ngasi dagi Tera Makhong Lampakta Tim Taren Grubani Thongna Khaidoktuna Ani Suba Khuraijam Ongbi Nupi Masa Devi Memorial Men's Volleyball Tournament Hokre Hokdopogi Thoramda Minister L Jayant Kumar Mayailambi College gi Hana Principal Weramba Madi Wangoi Kendra gi Hana Minister Weramba Yumnam Mani Royal Academy of Advanced Learning Top Sipai gi founder E Ibomcha tournament asigi sponsor toriba NPP Manipur gi General Secretary Organization KS Loken amadi Thongkhong Lakshmi Municipal Council gi chairperson councillor Singsu saruk yakhi tournament asigi ngasi ahubu numit ki sanakiba match naibha nauremna YPA Hiran Maibu set ahum ama kunmanga taramapal kunmathoi kunmanga kunnamadi kunmanga kunmathoi da maiti bapikhi thokdopagi thorong mari lenana tournament asigi sponsor KS Loken phongdokibada अफवा सानरोई सिंसे कोई लंदम जिदा सुमसिंग वाचन लपा सानबा हाबिसिना कोई गसिगे ड्रग्स की निसागी मकेदिगी दाथोक नबी असोबा कोई उपाय मा हाबे तारे पांगल मनी अदु खंदुना कोई गसिगे सानरोई सिंसिबु स्पोर्ट्स की लमदा सुमपुत अफवा सानरोई के आम पुतोतुना कोई लंदम जिदगी गसिगे तोप केंद्र नोता हाइदोप ngамद्रगसु मथंगदी आई मफम अतोप अमदा कोई वंगोई केंद्रगी वंगोई दे वइबे याई सामरोद वइबे याई अदुबा आइना लॉटरी सिस्टम हम तौरगा हाइदो मपांग जिंजिगे तौरगा केंद्रगी मनुदा मफम खोलगा दुम लेप्तना सथगनी Manipur Police Sports Club na IGO oinambo maitiba piduna sathariba ahanba Stelben Men's Open Volleyball Tournament ki champion oikre All Manipur Volleyball Association gi miyang makhada Young Men's Development Organization hairangoi thongna sinduna tha sigi tang taramari digi team nipan group ani thongna khaidoktuna YMDO hairangoi thong volleyball ground sathariba ahanba Stelben Men's Open Volleyball Tournament ngasi loisan khre
लोशन बगी थौरमदा नावरिया पाखंग लाप केंद्र की हाना MLA वरंबा RK आनंद ऑल मणिपुर वॉलीबॉल एसोसिएशन की जनरल सेक्रेटरी L बालेश्वर वॉलीबॉल ऑर्गेनाइजिंग कमिटी की चेयरमैन डॉक्टर युमनाम तोमसु सरुक याखी सतर की टूर्नामेंट असिगी ngasi sanaki ba roiba match ta manipur police sports club na IGO oina bo set ahum ama kunmanga tara humdoi kunmanga tara tret amadi kunmanga tara taruk ta maiti piduna champion oikibani tournament asigi winner oikiba manipur police sports club ta lupa lising kuntra runners up ta kiba IGO oinamda lupa lising kun thormapu singna khusin nakhi West Development Youth Club lamding kuno ulam sang na sinduna tha asigi tang tara manga tagi team nipan group ani thongna khairuktuna club asigi ground sathariba WDYC trophy ahanba is 11 under 13 boys open football tournament ki ngasi sanaki ba ahanba match ta kripsa team bi naurem thongna UDC bu goal ama sinoda maitibi piki match asida mai pakiba kripsa team bi naurem thongi goal adu y yohen bana match ki yankhai mapal suba minita sanki ani suba match ki sanaki bada MTM amadi PYA goal amamam chanaduna draw sakre MTM की गोल अदु लेम्बना मैच की कुंठानी पाल सुबह मिनिटा संखी PYA की गोल अदुना एस सना थोइना मैच की निफु सुबह मिनिटा संखी बनी थागचरी बयाय हौजी ngasi नोमगी ओइखिबा इंगासागी पाउ बिजरी Environment Directorate की फंखिबा ngasi goikiba ingas ha amadi nuji pauda khwaidigi sakiba Celsius degree kunthara 3.5 khwaidigi ingba Celsius degree 13.3 ani Nuksita ya wising menilgi sang maximum da sada mari putra matoi dasmik mapal mari minimum da sada tara manga dasmik sino mapal oiki ngasi nong sukide Editor's Choice लोशिलकपद थमजरी ISTV न्यूज की एडिटर्स चॉइस दा मपालम की लेबाक सिंगदा मियामना ट्रैफिक की रूल ngakna chatpa amaromdana manipur da mana thokpa chatnabagi saktamama पाव असी टेंशन द्रिंगे की मांगोइना ngasi मरुब पाव अमुकहना मणिपुर की काचिन कोया दा पुया लिसिंग तरुक तकी हेने लेरी हाइना आर्काइव्स के डेप्यूटी डायरेक्टर न फोंगदोखरे खुमलंपाक स्पोर्ट्स कॉम्प्लेक्स सेमजिन साजनबे की थबक लोशिंदुना था अनि अहोंग की मनुंगदा अहोंग बकया उरगनि हाइना यास के डायरेक्टर आर्मस्ट्रांग पामे न फोंगदोखले अमसोंग लमफेल्ड लेबा वेटरनरी डिपार्टमेंट की डक ब्रीडिंग फार्म मरी लेनबसिंग यंगशिंदबदगी ममिंग खक्त ngaire ngasi ko na ISTV na pijaba pau matanga shalo sinjare mideng tabiri basingi mafam dagi kaina athang nijari pinabirasi